Lakhipuronline puthokchaba March ki tang 16 leibak pokpa numit ki Khomjinba Pao tabirase. Ahanbada maroiba Pao. Lakhipur Kendra ki Independent Mirep Sri Thoiba Singha ki vote khomba ki khongjang ising ichaugum kan khalakpaga loinana lon manaba phurup masel gi marakta amatta oiba gi mamitaba miyamna uba phangkhre. Sonai Kendra ki Trinamool Congress ki Mirep M Santi Kumar Singha bu sawaladuna tongan ba kanglup kaya gi chaurba rally ama pangthokre. Arjabatta Science Center Baskantina Silangduna Ranipur da leiba TH Gunabani Academy da Bigyan gi oiba thoromama pangthokre amasung Assam da ngarang miyoi ama sikiba ga loinana COVID laichat asina sikiba mi gi masing lising amaga chamaga subna ama sukre. Haujik mapung oiba Pao tabirase. Haukiba numit kharani sidagi hauduna lakliba Assam gi Bidhan Sabha mikhal asiga mari leinana Lakhipur Kendra gi Independent Mirep oina chongthoragliba Thoiba Singha gi vote khomba gi khongjang ising ichaugum kan khalakle. Haukiba thangje numita Lakhipur gi Icharpar Bibir Gram Chandam Laikai Kaptanpur Pulatol amasung Chingya Laikai ni chingma mafam singda maipakna vote khomba gi khongjang sangsinki. Nongmaijing nimita Lakhipur gi Narayanpur Chabagan Rajbongsi Para Dilkus Chabagan Bubondhor Tilkana Chingba Chabagan gi Thomi Singasu Sri Thoibana mahaki supporter singalunana vote khomki. Thoibana Lakhipur gi manung hunjinba mafam singda mahaki honna jamana maigi connection piramba amasung sarkar gi mateng phangnaba gi matangda chahi kaya gi mamangdagi mahakna panglamma mateng kaya gi mahai handaki mikhalda soidana madugi mami taragani haibasi miyam gi thajabani. Ngarang ningthokaba numita Lakhipur Khuman gi Gurumai Mandopta Independent Mirep Thoiba Singha bu sogotuna miyam gi oiba mifam ama pangthokhi. Asitanatana Lakhipur gi Sapormaina amasung Lakhipur Khunongna chingba Lakhipur gi atete mafam singdasu mikhal ga mari leinaba mifam sing pangthokhi. Ngarang lon manaba phurup masel gi saktam kanjahoba gi chauraba mami amasu miyamna ujaba phangkhi. Somda sumi ama malay. Ising do mo tapio, ising mo tapio putoro. Ising pipio. Sing yellow. Handak Assam gi Bidhan Sabha mikhalda Sonai Kendra dagi Trinamool Congress ki Mirep oina chongthoragliba M Santi Kumar Singha bu sagotuna ngarang Sonai gi Marspara Badri Bagpur amasung Niyar Gram da chauraba rally ama pangthokre. Bike chamaga loinana ate gari kaya su sarugya khiba rally aduda M Santi Kumar Singh Jindabad haiba kholauna pumnin ninki. Rally gi mangoinana Biramongol Singh na mipamapu oidana pangthokkiba mifamda Manipuri Development Council gi member M Nanda Kumar Social Worker Khogen na chingba masak naiba miyoi kaya sarugya khi. Matungda pangthokkiba rally da M Santi Kumar na mitei mikap thoglasi miyam gi seba taujage haiba wafam phongdokladuna miyam dagi vote nijaki. Rally asida jati dharma khaidana tongan ba kanglup kaya marumna Sonai gi Mirep M Santi Kumar Singha bu sogotki. Gori dukhi shobai esho shanti bhaiyer pashe bosho pashe thakbe shanti bhai ar kono demand nai pashe thakbe shanti bhai ar kono demand nai. গরিব দুঃখীর আশার আলো শান্তি বাবু মানুষ বলো গরিব দুঃখীর আশার আলো শান্তি বাবু মানুষ বলো ভবিষ্যতের শান্তি চাই শান্তি ছাড়া উপায় নাই ভবিষ্যতের শান্তি চাই শান্তি ছাড়া উপায় নাই আওয়াজ Kasar gi Ranipur da leiba TH Gunamani Academy da block level inter school science meet ki thoram ama
आर्यभट्ट साइंस सेंटर बासकांदी ब्लॉक न सिंधुना पांगथोखरे थौरमदा जिला परिषद की मेंबर अब्दुल करीम चौधरी बासकांदी हाई स्कूल रानीपुर की हेडमास्टर बीरेंद्र सिंह कोरोईकांदी पब्लिक हाई स्कूल की हेड मिस्ट्रेस विजयंती सिंह उजान तरापुर हाई स्कूल की साइंस टीचर मोइनुल हक बुरभुया अमदी ग्रेस हायर सेकेंडरी स्कूल की साइंस टीचर एच रोमिला सिंहना चीफ गेस्ट अमदी गेस्ट ऑफ ऑनर ओइना दाइस फमकी थौरम असिदा मॉडल मेकिंग पोस्टर ड्राइंग एक्सटेम्पर स्पीच अमदी आइडिया कंपटीशन चिंबा थौरम सिंह पांगथोखी कंपटीशन असिदा स्कूल कयादगी लाखिबा महिरोई सिंह सरुक याखी आर्यभट्ट साइंस सेंटर बासकांदी ब्लॉक की कोऑर्डिनेटर डब्ल्यू गेट रंजन सिंह टी.एच. गुनामनी एकेडमिक हेड मिस्ट्रेस एस रोनिता सिंह अमदी आर्यभट्ट साइंस सेंटर बासकांदी ब्लॉक की मेंबर नीतू देपसु थौरम असिदा सरुक याखी It is also called COVID-19. Coronavirus was discovered from Wuhan, China in December 2019. It was named COVID-19 on 11 February 2020. Most common symptoms of COVID-19 are fever, dry cough, tiredness, and difficulty in breathing. So we should always wear a mask, wash our hands for at least 20 seconds and maintain social distancing. By this we can protect ourselves from COVID-19. COVID-19 is killing people on a large scale. Assam dangarang COVID laichadasina laikanaramba miyoi kunithoi phaduna hospital thadokre naba phakiba mi gi masing punna lakh ani lising 15 chaniga kunthramanga sure pharakpagi chang chada marputara nipan dasamik taret ahum oiri Assam dangarang nongna miyoi kunthra gi masada COVID positive oike haina ngarang Assam gi haksel loisangi COVID-19 media bulletin da phongdoroki Rajya sida laichadasina positive oibagi apunba masing lakh ani lising 19 shubna taruk sukre layeng chathaduna leiriba active case ki masingna chahumga kunhum doini Assam dangarang miyoi ama sikibaga loinana COVID laichadasina sikiba mi gi masing lising amaga chamaga subna ama sukre Manipur da haukiba pung kun marida nauna miyoi mari gi masada COVID-19 positive oiba thengnaki apunba positive oikibagi masing lising kun mapan chahumga kunthra mapan ne phaduna yumda hankrabagi masing punna lising kun nipan chamapan ga kunthra humdoini pharakpagi changna sada marputra nipan dasamik taruk ani oiri layeng chathaduna leiriba active case ki masing na kunthra humdoini sikiba mi gi masing chahumga humbutra humdoini Manipur da ngarang su laichadasina positive oiba miyoi amata sikibagi pau leite Aroibada maroiba pau amokhanna Lakhipur Kendra gi independent mirep Sri Thoiba Singha gi vote khomba gi khongjang ising ichaugum kan khalakpaga loinana lon manaba puruk masel gi marakta amatta oiba gi mamitaba miyamna uba phangkre Sonai Kendra gi Trinamool Congress ki mirep M Santi Kumar Singha bu sagoladuna tongan ba kanglup kaya gi chawrba rally ama pangthokre Arjabhatta Science Center Baskanti na silangduna Ranipur da leiba T.H. Gunabani Academy da Bigyan gi oiba thoromama pangthokre amasung Assam da ngarang miyoi ama sikibaga loinana COVID laichadasina sikiba mi gi masing lising amaga chamaga subna ama sukre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare